जिरीबाम डिस्ट्रिक्ट के बोरोबेकरा पुलिस स्टेशन के मनुंग लेबा जाकुराधर मिहात कमरी लेना तोगान तोगान बलुप तरेत ना यूनाइटेड नेशन के सेक्रेटरी जनरल मरी लेनबा एजेंसीज इंडिया लेंगाक अमसुंग इंटरनेशनल ह्यूमन राइट्स बॉडी सिंगदा अचुंबा वायल फंगनबा मेमोरेंडम अमा ngasi pisinkhre haide yelhau mi furup taragi cheisu solidarity offered unitedly for a illustrated society youth collective Manipur nupi union for peace and integrity Manipur Students Association Delhi Amadi Manipur International Youth Center Yaluching Singna Kutyek Piduna Pisinkhre memorandum aduda Kotlai Paiba Kuki Singna Hatkhiba Jakuradhor mihat asi international humanitarian law maruaina khongau nabani Jakuradhor hairiba mafum asi mangjongna Armed Forces Special Power Act ki makhada leirabasu mafum aduda Kotlai Paiba Singna nupi angang hatkhiba adu ngakthokpa ngamkhide haina palli Jakuradhor mihatta chenaba kuki militant sing Geneva Convention Act 1960 amadi domestic criminal law gi makhada khudakta faduna cheirak pigadabani Supreme Court ki thabaktage potharaba judge amana luchingba maning tamba committee ama semduna thigat hangadabani loinana UN gi special reporter amanasu mihat asigi matangda thizinaba cherol aduna taksilakli India के National Human Rights Commission के कांगबू अमना जाकुराधर दिचतुना येंगशिनबगा लोइनना white paper अमा पुदुकदबनी लोइनना AFSPA repeal तौगदबनी हाइना पल्ली